Pausada yumpum oiba maru oiba pau kharab de tawjari. Ngasi Govindas kontok jamna BJP da yaurukbada center leader singna taramna okre. Manipurda BJP lengak lairak tringida miyamna maning tamna hingjana bagi hak laitaba kasap manarame. Sa Minister. Manipur Pradesh Congress Committee MPCC ki President oina thauporamba Govindas kontok japam asidagi resign tawbada natana MLA phamdagi resign tawraba matungda. Ngasi BJP da yaukre. Govindas kontok jamna BJP da yaurukpagi thorom ama ngasi nubit jungba matungda Delhi da leiba BJP headquarter da BJP ki center losingba kyana saruk jaduna pangthokre loinana BJP da yaurukpa Govindas bo harauk temna okre ngasi Govindas kontok jamna BJP da yaurukpagi harauk temba okpagi thorom da BJP national spokesperson Sambit Patra sa Minister N Biren BJP Manipur Pradesh ki President SR da Union Minister of State External Affairs and Education MB Dr. R.K. Ranjan Rajya Sabha की MP निंथोक लाइसेम बसना जाऊबा BJP के नेशनल मीडिया इंचार्ज एंड नेशनल स्पोक्सपर्सन अनिल बालुनीसु सरब्याखे थरोमदु द गोविंदास कोंथोक जना BJP दा यौरपगी मरी लैनना चेसांग गोविंदास मसामक्ता हानबोइना खुसिनाखे गोविंदास तसु तारामनो ओखे लोइना BJP की सिंबल थंबाल येकपा लेंगान फी गोविंदास कोंथोक जमतंगासी की थरोम अदुदा दिल्ली बमियोसिंगना जानबा दुना अमदि जानबी दुना अमदि खोदोल पलपीदुना ताहारोक तेमनो ओखे ngasi ki thorom aduga mari leina se Minister N Birena phongdokibadi mamangi matamda amukta thokitraba mongda North East ki state singdagi handak Union Minister manga Assam dagi ani Arunachal Pradesh dagi ama Manipur dagi ama amade Tripura dagi ama punna Minister manga haukiba asi Bharat ki rajniti ge itihas ta han bane masi Prime Minister Narendra Modi na lusingba BJP lenga matam asimakta da North East ki state singda akhanaba miyang thamduna paikhalak pane Maduna Prime Minister bo CM Birena thagat pa phongdoki bagaloina Prime Minister Narendra Modi ke pautak matungi na Manipur da BJP lengak lakpadagi Manipur da ban blockade general strike amadi misi mina gya thoglamba adu haujati leitre saukhat pagi lambi da mai pakna sangchin bangamle BJP lengak laktringai madam dadi Manipur gi miyam na maning tamna hingjana bagi hak adu leitaba ka sakmanarame mahangna Congress da leiringi matam da Govindas konthau jang puna thabak tawmina duna awan ba Manipur ama purakna da bakana horarame Aduwa bus thawriba driver aduna khangbidaba tarabadi passenger oina phamliba miyam gi bhut oiriba singna thabak oina abata pangthok pangam khide maduna Congress dagi tolaga magna BJP da yaurukibane matamadu da Govindas konthok jabo BJP da punna jamina gadabane aduwa pau phawna ba wathobu dagi ngasi thengna yaurukpani aduba taramno oki aire Chief Minister na makata na phongdokibadi Prime Minister Narendra Modi na masak thokpa thabak thorum kya Manipur ki damakta paikhalak pagaloina na Manipur da BJP lengak sahi mari makhai Ningthida sasan tau pangamki Manipur da sing tam khai dina sakot thorangi thabak kya paikat pangamle Prime Minister Narendra Modi na Manipur da inner line permit chanabagi ayaba pituna Manipur ge yellow machine kanchana bagi thabak ngasi di paikat pangamle Manipur miyam da Prime Minister Narendra Modi na ILP khudol tawrakhiba asike laman mathangi assembly election da miyam na BJP ge merep sim soidna mai pakandra Manipur da BJP ge lengak amana amalen bangamalagane asigumba matam asida MPCC ki president oramba Bishnupur Kendra gi thangna thangna tam taruk lak MLA oina karaklaba Govindas konthok jamna BJP da saklapa asi taramna oge thengbu thengbalabani aibu wafam phongthok laduna hana Congress ta pulingi matam da su wakal manana thabak tawminarakpa miyoni aina phongdokhe loina na hojikti BJP da saklaklabani no wakal manana party aseke sakho thorangi thabak paikat minabag loina na Manipur ki sakho thorang paikat minabag ngamlagani aibu wafam phongdokhe loina na Congress ki MLA khara amasu BJP da athuma matam da saklakani aibaga wafam su phongdokhe ngasi ki thorom adu da Govindas konthok jamna harau tembagi maithong ullatuna maka lamna phongdokhibadi bargi Prime Minister Narendra Modi gi lusing makha da anoba sakot khongthang kya paikat pangamle Manipur jawna North East state singda su akhanaba miyang thamduna sakot pagi khongthang da saruk ya bangamle masina mahak masa makhakta tana Manipur da leiriba naha kya marom BJP da sungsoi soidana jawrakani haibagi thajaba lei mahakbo BJP da jawbagi ayaba PB bagi da makta Prime Minister Narendra Modi BJP की नेशनल प्रेसिडेंट JP नड्डा नेशनल जनरल सेक्रेटरी BL संतोष अमदे BJP की सेंट्रल लुसिंग बसिंगबो पार्टी असिदा महाको जहन ननबगी दमक थागत पाफोंतो के गोविंदास न मखाता न फोंदो किबदी महाक BJP द जौरक लबनिना पार्टी की सना कंगलोन nga सटकने थमोइसिना थबक तौगनी मथंग सही अंगन बसरुक त पांगथो कदोरिबा असेंबली इलेक्शन असिदा मणिपुर की मिनिस्टर N Biren अमदे BJP के मणिपुर इंचार्ज ओना थौ पुरिबा साबित फट्रा लमजिंग मखा द पुन सकमेनादुना Election thengna bo khona gane election asida BJP na absolute majority phangadu Manipur da BJP gi lengak sem na bo khona ba thawai aksang jawno hona gane aike Govindas konthok jumna gasi BJP da jorok pada harau tem opgi thorom adu da BJP Manipur Pradesh ki president Sarda Devi su wangangke
loinana Govindas Konthongzabbu harau themna oke Sardar Devi na phongdokibadi Manipur BJP ki mapangkal kangkhalanduna Bharat ki Prime Minister Narendra Modi na lusimba lengak asibu hena mapangkal kangkhanana baginamakta sidri phawba kathokna thabak thorom ke party ki namakta pangthokani kai haike maka tarakpa atopa pau amadana asauba misi ki well fangallo JSA Mayangfat Police Station ki manung chana leiba khela khong mayai leikai dagi MD Ibadur Rahman Elias Asauba sahi tarakani pan suraba apopa MD Tamizur Rahman bo chingdan hingai oipa maungda khela khong iroi salamda sidun leirambada chenaba singpung ni fugani pan ki manungta phagat piyu karigamba phagataba tarabadi asiba haksang loroi amadi CSO singa khosam naraga makhal maka kya ki khongjang changsinadaba sem sare aina misi asigi matangda semkiba JSC against the brutal killing of Ibadur Rahman Elias Asaubi ki convener MD Slauk Rahman phangdorakle khela khongda leiba convener asima ki jongda pangthokiba pami singi unaba amada wafam asi phongdok laduna phakna hai sanaroi ama oina chamna horokiba angang asi mamang July 13 gi euk jumdagi thokiba dage hanjalaktre aidra miyamna thinaringe da jamna thajda bamongdu api naibirak harpi bai basi JSC na condemn tawe misi asi ki matang da chingna bamyo amagi jumda police na thibo humlobada jamlaba nisa ki polom sing amadi misi ba yaba khulai kya safagat krabane tunggi asa leiriba angang ababu karisu khandabida hekta hatopiba habasi miyobagi lisat natte misi asida channel be punamak mari leinaba department athubada phagatuna cherak pibiu kariguma pungdi fugani pan manung dalai ngakna asumbo well puthoktrabadi miyamga khusam naraga khongjang changsilagani aike nagalambarom upu phaklaga sel huran kiba dande piyo mamang tha July taragani pan gi eupung mari minute kolom tabada Lilong police station konba Lilong hangkam thabeda leiba Haji Abdul Haq ki jumda masana masaba police ni haji pemioi khara laklaga Godres upu phaklaga jamlaba sel lupa lakhum lising marfut ramanga samanga pubi kiba amade mara lajadaba Abdul Rashid puna phudana pubi kiba thong jaring di anangasi Abdul Haq ki masanupa MD Sajid na phangdorakle manhai Lilong police ta Lilong PS ta SI oiba Wakibudin amadi Irilmung PS ta ASI oiba Tamizur jauna tim aduna pau amata su khangalak patawdana yamlaba sel sing laukraba matung amuk hangba si amada soi tahon ki madugi matung Rashid po thadoke lupa lakani puragu harapadagi wana hotoduna piruraba matung dasu Rashid po otpi naibira ka thadorake asuguma tawung asi mari leinabani yangchin biu natrabadi khongjang changchelagani aidana makhatake makatarakpa atopa pau amadana Japan na Olympic pangthuk liba Tokyo City yaukna area tarukta emergency lauthokre Japan sarkar na COVID-19 thengnabagi pandamda Olympic pangthuk liba Tokyo City yauna tongan ba area tarukta emergency lauthokre emergency asi August 18 phawba satagani ai Tokyo City yauna area tarukta lepa kadugi sarkar na emergency lauthokiba asina maram oraga COVID-19 thengnabagi damak akan ba section tharong kya laukhre Japan sarkar na phongdokhibada area taruk emergency lauthokliba asi sarkar asina COVID-19 fight tawnabagi damak hena section thorak lokhat po na emergency lauthokibane mafam singa sigi miyam dasu emergency lauthokliba asida punamakna support tawbiduna sarkarna COVID-19 fight tawna basangchiliba khongjeng asi sawatpiyo aike amromda Japan sarkarna khangawdana Tokyo City jauna area tarukta emergency lauthorakpada Tokyo Games da saruk yariba lebak kyadagi lakpa sanaroi official amadi atei kyada mi paiba pongnaki aire UNSC gi meeting abada pressure tawgadaba ahanba India masa Prime Minister Modi na oiragane United Nations Security Council UNSC ki mifam amada pressure tawduna yawba si India ki oina Prime Minister Narendra Modi na oiragane wafam asi phongdok laduna hanagi UN envoy Said Akbaruddin na ngasi phangbadarba mifam asi India ki oina jamna kawngom laroidaba nabit ama oiragane aire Kolkata da doktor na sahi angkai suraba ahal amagi brain mayadaki natolomda yetum lauthokre Kolkata da leiba private neurological hospital amada sahi yangkai suraba hal amadage doctor singna brain mayada lairamba yatum naton ahubadagi lauthokre tawdogasi doctor singna surgery tawbagi skull gi saruk sing hangdokpada lauthokpa ngamkhibani aina PTI na report tawre atopa pau amadana RVF na train makada tasilabi nopi amagi mathwai kanbikre Railway Protection Force RVF ki parsen aukiba irai nobita Telangana ki Secondary Seliba train amada songkatuna tokna da bahwana kibi nupi ama train adugi makada tasin kibadagi siramgadu badagi mathwai kanbi kibagi video ama online da thadolke video adu share tawna da Ministry of Railways na ponjisi Bollywood film gi skin gumbanate masi yamna hiana mamal laikhrapot ni aina Twitter da phangdolake bom amasung nongmai na landaba janingde pungni phuni pan gi manungda sengdok pirago Ekodom
MCM ngarang Julai ki chajet kunthra mathoi ki numidang punipan minute jangkhairom chatpa matamda Laisom Premjit chahi kunthra ganipan apokpa Elukoi More Turel Wangma Laika 1/7 da Laibagi jumda bom langsinba amadi nongbai kapsinduna Laisom ongbi babita Mapuroiba El Premjit amadi maki pikliba masanupa El Austin chahi chat taruk suraba Tamthin as open nanghalamba thodok mitai Council More MCM amadi All Community Development Organization More Ekodom na akan pemungda janing da pangtorale Lobani asige chero lamana hai thodok adu senri organization natraga lanai miosing kari maram gi sathar ki bano haibedo Kodam Sangdam Yauna Pungni Fukanipan, Pawgi Manuda Sengdok Pirago. Haribamata Masipabu, Sengdok Pirak Tabataga, the Moria, the Kundaminari Atopa community. For a single winner, Tongan Makalgi Hongsen Sansin Gane. Taurogaduna Lamdamas, the Lady Bird, Tongan Purup Sinki Barakta Nungshina, the Naba Amade. Tazaba Mahan and Bagi Monta, like I the Nomay round care, Kaplamba Adubo, MCM Amade, Echo Dubna, Mori, Miam Hot Sinduna, our Batata Contem Tawi Ire. Arabi the content sing asigi marui bapau khara asi bapau damjari ba mari local news YouTube channel amadi bes asedagi yang video bapun mapathaga sari channel asen tom da kanara badi subscribe tawi driversin subscribe tawi ramoloina like and share tawi ko abi guna puna mapo amuka handa thaga sari